Linthoi Ngambi amasung Hemanjit ke JSC na hai Manipur laingakta miyamna thajaba thamdrei akanba khongjang changsillaga nei Mahairoi Luwangbe Linthoi Ngambi hizam amasung Fizam Hemanjit ke mihat ki mayokta laikhidraba nigi imung manungda makhoi gi haksang fangalu haiduna thogdok asigi mayokta semkhiba JSC na sinduna sangsinkiba khuthang chara henbagi khongjangda miyoi lising amaga chatret chanipan lomna saruk yakhrei adubu ngasi phawbada laingaki maikidagi chapchaba paukhum phangba ngamdabana JSC na miyamga loinana amuganna akanba khongjang chatharakpa yai haina JSC gi convener El Kanta mitai na phongdokre ngarang press club ta pangthokiba pawgi mifamda mahakna hai ahanbada chief minister unaba matamda thajaba khara pirakhi adubo handak ikui kuidana numit kharanigi mamangda JSC na unaruba matamda de tongan ba wakhalon amada lakhibaga loinana selomda base tawraga hairakhe mi amagi punsibu selga manthiknaba yabagi mawongda urakpa si yaningde JSC na pamlibade Mahairoi ani hatpada senabani haiba mastermind fauba phare haiba khanglabanina haujik fauba angang ani gi thawai yaudra haksang puthokpagi mahutta marai mara tawbagi mawongda oiraroi haibana chingba wafam sing phongdorokpasi laibak thibani haikhe paugi mifam asida saruk yakhiba JSC ge co convener NGB mola laimana hai July 3 tagi hauraduna mapai mapa oiriba laingakta angang ani gi masa phanganbina ba chief minister masa fauba unaduna wari kayarak sanakhiba laikhrei Kesa CCBI da sinabadagi chenabani haiba angangsing phawba yauna miyoi taruk phagatkhre adubu ngasi phawbada asiba haksang sinabagi mami uba phangdre laingak asida miyamna thajaba thamdre changsilagliba khuthang chara henbagi khongjang asi toklaga lamdam asigi wakhalon manaba CSO singa kokchungsinaraga akanba khongjang kaya changsinbaga loinana loop kharana angang anigi haksang thinaba changsin gadoriba khongjang asidasu saruk yaduna mateng panglagani haikhe